Ngarang amadi ngasigi LONNABA AHING NONGYAI MATUNG PUNG 1:40 TARAKPA ADUWAIDA SEKMAI Police Station KONBA SENJAM CHIRANG CHINGKHONG LEIBA MEITEI Poultry Farm ama Kuki Khutlai Paiba Shingna Mei Thadoklamle Press na fangba paw amagi matung inna harau thelga hek thangnana CHINGKHONG LEIBA SENJAM CHIRANG khulgi aroibada LEIBA Poultry Farm ase irang haurakpa aduwaida su Kuki Shingna Mei thaba haurakpadagi khunja Shingna Mei muthatuna saruk khara kalaubane ngarang ahing amuk khangaudana Kuki Khutlai Paiba Shingna chingdagi kumtharaklaga hairiba Poultry Farm ase Mei thakibane Mei chakpa adu hek ubaga manak nakpada LEIBA Manipuri Rifles amasung IRB ge personnel Shingna nongmei round kaya kapna Kuki Shing adu tankhaina bohanakhe Kuki Shing gi Meitei dagi su nongmei round kaya security force tamna kapsilakhe haire tungda ngasi ayuk pung 3:10 taba aduwaida Kuki gi drone ama SENJAM CHIRANG gi akoibada paisilakhe pungfam ikan kanadana Kuki Shingna harau thel chingthaktagi security force tamna nongmei round khara amuk kapsilakhe haina powersina makhatare